Nifty 50 gi hojik ki oiriba market ki fibam ko sigi previous video da koina analysis tawibada ko just hogi head soldier gi form tawi haiba ma khoi nainagi natra head for soldier gi form tawi haiba sigi matung ina market se down lakpa yai sigi level sibo khoi lakpa yai haise charak pan naina gale ko adi lakpa yai han lu yamna thajada ba mana ngasimak sigi level se yogani haiba sidi khalude ko adu ngasi sum jausin gare level se haiba sigi support simak touch tawramaga hai khare ko adu makha tabo ina kadai bu lakpa yabage haido adu hoi jingminase ko Nifty gi hoji lairiba support ko hoji lairiba support se kadai dunu hogi se chene ko si hoji lairiba magi support level ko si support se 17400 ko 17400 ki swaidani dum strong oiba daily time frame dani energy analysis tawise mem ko daily time frame da lairiba magi hoji lairiba 17400 se dum strong oi haitare ko sigi support si dagi ma se bounce back sakhiba yai ko bounce back sakhiba yai kaigumba bounce back si dagi sarkhidredana makha da slip tawgragadi ko slip tawgragadi kadai bobo lakpa yabage haibagi dumasu khoi jingba yai ko bounce back sarkhare sarkhidedana makha da slip tawragadi sida khoina yingba yai se sigi level si mamu lairi sida kadai dano 16700 ko 16700 ki range ma lai aduga mayai da yamna mandaba khoi base macha anga lairi sida ko 17000 okay hai riwasi gi range sing sidagi kaigumba nandraga slip tawraga makhada taraga di 17000 gi range ni target lakti se ko 17000 gi sida yamna kaani strong oiba oidre sidagi amuk taraga di ko anda legare ko gi 16700 ya 16800 16700 soibo sigi stage baw lai kaigumba sidagi amuk nifty sina makharomda sum lae khalasi makharomda sidagi sum laagadi hanagi khogi tha ani changna 2 months changaga semamba sida chawba volume am lairi ko sigi support sini my target lai 16000 gi target hairasi ko mem sidagi sum mathang tamna kumdhara gadi 16000 gi target sini 16000 da gidi 16000 da gidi pakna ko makhada kumbang ngamgani haiba thajde ko ada sidagi bounce back lawraga mathakta haget khagadi ko sidagi bounce back lawraga mathak lomda haigala agadi kogi first ki magi target se kada waidano laktu se ko tra sidagi bounce back lawraga di sini laktu se ko sigi 11 sibo kogi so sibo sidagi haigalaga di sida laani aduga hai mathaka adu hoji laiba market ki selling ki pressure siga jingaga di bounce back laga wangna karu gune have se kitang thajaba wali comment adu sina just kogi chart ki oina yengbani koi option chain da su hape jeng se NSE India gi ko NSE India gi option chain da sanga kanda kogi Nifty 50 gi hoji lairiba market ki price ko asigi closing p se kya dano ko 17416 ni ko 17416 da ma closing p re dudi hoji lairibi stage sigi jaga asni na 17400 ko 17400 se down lom da lakpa da di support se the open interest se khara sum sauna lairi kitang strong oi haidare na adu sidagi tara agadi 17400 tagi tara agadi amna kahani strong oi bai ne yenga gadi 17000 da leire ko 17000 da leire andugi matung dadi ko haidi 17000 baw jow se ekang asi hayeng de ta jogani have din ate ko egumba market sina le leiba market sina 1470400 tagi slip tawraga 17500 300 joguraga di ko
300 sidagi mu slip tawguragadi ko dadi si yorokpagi chances sidi wangi ba 17000 bawdi adu mathak lom dadi option chain gi matung ina open interest ko sida lay adum yamna strong oibdi nate 17500 sidagi haigala agadi yamna strong supporter 17600 ta lay again 17700 tamu lay ko the 17600 17700 ka hai river mafam se sidagi di ma se kakhallaga su khara watak na thokpagi chance ma sumu lay riba sida ko koi option chain gi matung ina hai river 17700 17600 600 na sigi range ne ko aduga atopa mana 700 na ko 17700 ko ying si ko 700 side taba male si range ko sida strong resistance ani lady ko mana bounce back tawraga mathalom da haigala ga su sigi ani si ko pass tawraga sat pase ko yamna strong buyer adi buyer gi kano se yamna strong oina kara gadi namgi bajai natragadi sidagi ka khaluraga to sidagi bounce back laga amuka su tarakpagi chances se wang ko sidagi taba natraga sidagi tarakpa ko chances se adum soina hydrakpagi chances se sum wang sumaina lay nifty gi se ko adu bijeng se hayeng date November 23 da nifty se kadom da kamaina lakpa noi soida sum loisin lage 10 tak na mayam da knowledge share sum tawjebani video si kena tawraga di like tawbiram maduga ko gi sida Etian Academy na nuti gi ko daily stock market ki class online class ne free of course ne paisam ta lojade ko kana gumba join tawningba leidagadi video sigi makhada description box da WhatsApp number jauri WhatsApp number sida text tawbiro natraga su direct oina call tawbira su yagani losin jirage ngasi di thank you for watching, thank you so much.